Bro yam nungai. Bro kai nom ta hanjegene. Akoina ma'am. phammaga sum tawbada wasalaebako. Ado fakta tingthokpada kari kai khutse khubakse longthoga tingthokpasida. Tingthoga sangna hippaga tawbada. Kaisu kaide ma'am. Meditation haiba matamda changdoise isa se sumaina leibadu natte sumaina leibadu natte ai spiderman sagera si sagera phajai aigera adugi do natte ba aikoina meditation da changdoise nangal simadi tingbiro yari gai kaigino di shore gi flow sida source hanar pase nungai handoni na aduga samuk nangal du tingale nangal tingbada koi kaino de hip taragadi fakta hipen ragana famung de hippe sangna hipta mon yaudabida aduni henam kanabane excuse me aduga khongdo thanga taragasu isadu comfortable oida taragadi aina meditation tawbada matamda hujigi chalise journey amane akhoi hujik lambi amada marathon chenbe tapta chele chenbada focus ta warakani dana adunane yarigai comfortable oiba yaba position da aduga ngakki nangangi sigi flow sidi line salanaba atei di kaisu kaide Yeah, thank you, bro. adum isa nungai na bada sinbiro lore me atei kam to nungai lete